ꯄꯨꯝꯅꯃꯛꯄꯨ ꯀꯨꯝ ꯅꯦꯔꯦꯇꯔꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯅꯣꯜꯂꯨꯛꯆꯔꯤ꯫ ꯃꯇꯝ ꯁꯥꯡꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯃꯤꯑꯣꯏ 10,000ꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯌꯦꯡꯕꯤꯔꯛꯄꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯄꯦꯟꯕ ꯄꯣꯛꯆꯩ꯫ ꯍꯥꯏꯔꯤꯕ 10,000 ꯑꯁꯤꯗ 98%ꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏ꯫ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯁꯤꯅ ꯍꯣꯠꯅꯖꯃꯜ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯏꯄꯤꯁꯣꯗ 2ꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯍꯤ 15 ꯁꯣꯜꯕ ꯇꯧꯕ ꯉꯝꯗꯕ ꯀꯦꯁ ꯑꯗꯨꯕꯨ ꯀ꯭ꯂꯣꯖ ꯇꯧꯒꯗꯕ ꯄꯨꯡ 18 ꯈꯛꯇ ꯉꯥꯏꯔꯀꯥꯟꯗ ꯁꯣꯜꯕ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯕꯇꯤꯌꯥꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯥꯎ ꯌꯦꯡꯒꯦꯅ ꯇꯤꯚꯤ ꯑꯣꯟ ꯇꯧꯕꯗꯗꯤ ꯌꯨꯒꯔꯤꯌꯥꯅ ꯃꯦꯗꯤꯌꯥꯗ ꯊꯝꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨ ꯑꯣꯏꯅ ꯂꯥꯛꯄꯗ ꯑꯥꯏꯖꯤ ꯕꯇꯤꯌꯥꯁꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯗꯤꯑꯦꯁꯄꯤ ꯚꯃꯤꯀꯥꯅꯁꯨ ꯌꯨꯒꯔꯤꯌꯥꯗ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯥꯏꯖꯤꯌꯥ ꯃꯁꯥꯃꯛꯇ ꯁꯤꯡꯅꯕꯅꯤ, ꯅꯪꯕꯨ ꯅꯀꯣꯛꯇ ꯀꯔꯤꯝꯇ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯦꯁꯄꯤ ꯖꯨꯌꯥꯜꯁꯨ ꯆꯪꯂꯛꯇꯨꯅ ꯌꯨꯒꯔꯤꯌꯥꯅ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯗꯤꯑꯦꯁꯄꯤ ꯚꯃꯤꯀꯥꯅ ꯁꯥꯔ, ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯁꯄꯤ ꯖꯨꯌꯥꯜꯅ ꯗꯤꯑꯦꯁꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯉꯣꯟꯗ ꯀꯅꯥꯅ ꯃꯗꯨ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤ ꯍꯥꯏꯅ ꯆꯩꯊꯔꯛꯂꯝꯃꯤ꯫ ꯗꯤꯑꯦꯁꯄꯤ ꯚꯃꯤꯀꯥꯅ ꯁꯥꯔ, ꯄꯨꯂꯤꯁꯀꯤ ꯑꯃꯗꯤ ꯑꯥꯏꯖꯤꯒꯤ ꯏꯃꯦꯖ ꯑꯁꯤꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯖꯕꯅꯤ꯫ ꯑꯦꯁꯄꯤ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯀꯧꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯁꯥꯔ, ꯑꯥꯏꯖꯤꯅ ꯀꯔꯤꯁꯨ ꯈꯟꯊꯗꯅ ꯃꯤꯌꯥꯝꯗ ꯑꯣꯏꯗꯕ ꯉꯥꯡꯈ꯭ꯔꯤꯕ ꯑꯗꯨ ꯃꯦꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯅ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠ ꯑꯗꯨ ꯐꯪꯗꯨꯅ ꯃꯤꯌꯥꯝꯗ ꯎꯠꯂꯛꯂꯕꯗꯤ ꯄꯨꯂꯤꯁꯀꯤ ꯏꯃꯦꯖ ꯑꯃꯗꯤ ꯑꯥꯏꯖꯤ ꯁꯥꯔꯕꯨ ꯊꯕꯛ ꯇꯠꯀꯗꯧꯔꯤꯕꯅꯤ꯫ ꯌꯨꯒꯔꯤꯌꯥꯅ ꯑꯆꯨꯝꯕꯁꯤꯡ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯌꯨꯒꯔꯤꯌꯥꯅ ꯃꯔꯛ ꯊꯠꯅ ꯑꯦꯁꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯑꯩꯉꯣꯟꯗ ꯏꯕꯤꯗꯦꯟꯁ ꯃꯇꯤꯛ ꯆꯥꯅ ꯂꯩ, ꯑꯗꯨꯒ ꯋꯤꯠꯅꯦꯁꯁꯨ ꯂꯩ꯫ ꯑꯦꯁꯄꯤꯅ ꯚꯃꯤꯀꯥ, ꯃꯥꯅ ꯍꯥꯏꯔꯤꯕ ꯏꯕꯤꯗꯦꯟꯁ, ꯋꯤꯠꯅꯦꯁ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ? ꯍꯥꯏꯕꯗ ꯌꯨꯒꯔꯤꯌꯥꯅ ꯁꯥꯔ, ꯑꯩ ꯏꯁꯥꯃꯛꯅ ꯋꯤꯠꯅꯦꯁꯅꯤ꯫ ꯑꯩ ꯀꯤꯗꯅꯦꯄꯔ ꯑꯗꯨꯕꯨ ꯎꯍꯧꯏ꯫ ꯑꯗꯤꯇꯤ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯗꯨ ꯅꯨꯄꯤꯅꯤ꯫ ꯆꯥꯎꯔꯥꯛꯅ ꯐꯤꯠ 5ꯒ ꯏꯟꯆꯤ 4ꯃꯨꯛ ꯋꯥꯡꯂꯝꯒꯅꯤ꯫ ꯀꯦꯝꯄꯔ ꯁꯨꯁ ꯑꯃ ꯇꯣꯡꯏ꯫ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯈꯔ ꯆꯥꯎꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤ꯫ ꯇꯨꯄꯤ ꯑꯃꯁꯨ ꯎꯞꯄꯤ, ꯑꯗꯨꯒ ꯃꯃꯥꯏꯗꯤ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯍꯥꯛ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯃꯗꯤ ꯑꯣꯏꯒꯅꯤ꯫ ꯃꯈꯨꯠꯇꯨ ꯊꯛ ꯊꯛ ꯁꯨꯅꯛꯏ꯫ ꯈꯨꯗꯥꯡ ꯑꯁꯥꯡꯕꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂꯤ꯫ ꯃꯗꯨ ꯌꯦꯇꯨꯝ ꯃꯃꯤ ꯇꯥꯕꯗꯨ ꯎꯗꯅꯕ ꯈꯨꯝꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯤꯁꯥ ꯆꯥꯅꯤꯡꯕꯅ ꯉꯥꯎꯕꯒꯤ ꯃꯇꯧ ꯇꯧꯏ꯫ ꯅꯤꯁꯥ ꯆꯥꯅꯤꯡꯕꯗꯨꯅ ꯃꯍꯥꯛꯅ ꯑꯗꯤꯇꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯒ ꯔꯥꯘꯕꯀꯤ ꯁꯤꯝꯗꯒꯤ ꯔꯦꯟꯁꯝꯒꯤ ꯃꯦꯁꯦꯖ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤ ꯔꯥꯘꯕꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯈꯪꯈ꯭ꯔꯦ꯫ ꯈꯪꯕꯗꯒꯤ ꯔꯥꯘꯕꯄꯨ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗꯅ ꯇꯦꯛꯁꯇꯥꯏꯜ ꯃꯤꯜ ꯑꯗꯨꯗ ꯀꯧꯔꯒ ꯄꯪꯊꯅꯕ ꯍꯤꯗꯥꯛꯅ ꯑꯦꯇꯦꯛ ꯇꯧꯔꯒ ꯍꯦꯔꯣꯏꯟ ꯑꯣꯚꯔꯗꯣꯁꯇ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯁꯨꯏꯁꯥꯏꯗ ꯃꯥꯟꯅꯕ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯗꯨ ꯊꯑꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡꯅ ꯄ꯭ꯔꯥꯏꯝ ꯁꯁꯄꯦꯛ ꯑꯣꯏꯔꯤꯕ ꯔꯥꯘꯕ ꯁꯨꯏꯁꯥꯏꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯀꯦꯁ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯅꯤ꯫ ꯃꯁꯤ ꯇꯥꯅꯕ ꯁꯤꯜꯂꯤꯕꯅꯤ꯫ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯋꯥꯍꯩꯅ ꯁꯨꯒꯥꯏꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯑꯦꯁꯄꯤꯁꯨ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯚꯃꯤꯀꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯗꯨꯅ ꯁꯥꯔ, ꯅꯨꯄꯤ ꯑꯁꯤ ꯗꯣꯛꯇꯔ ꯅꯠꯇꯦ, ꯅꯔꯁ ꯑꯃꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯏꯕꯤꯗꯦꯟꯁ ꯂꯩꯖꯔꯦ ꯍꯥꯏꯔꯒ 2001ꯒꯤ ꯒꯚꯔꯟꯃꯦꯟꯠ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯀꯤ ꯄꯦꯔꯣꯜ ꯑꯦꯁꯄꯤꯗꯨꯗ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯃꯇꯝꯗꯨꯗ ꯗꯣꯛꯇꯔ ꯅꯨꯄꯤ 2 ꯈꯛꯇꯅꯤ ꯇꯥꯔꯤꯕ, ꯑꯃꯗꯤ ꯆꯍꯤ 90ꯃꯨꯛ ꯁꯨꯔꯦ, ꯑꯃꯅ ꯃꯦꯇꯔꯅꯤꯇꯤ ꯂꯤꯚ ꯂꯧꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤ ꯑꯩꯈꯣꯏꯅ ꯊꯤꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯔꯁꯅꯤ ꯁꯥꯔ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯁꯄꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯕꯨ ꯅꯔꯁꯇꯤ ꯃꯇꯝꯗꯨꯗ 100ꯒꯤ ꯃꯊꯛꯇꯅꯤ꯫ ꯀꯝꯗꯧꯅ ꯅꯨꯄꯤꯗꯨ ꯈꯪꯅꯤ? ꯍꯪꯕꯗ ꯌꯨꯒꯔꯤꯌꯥꯅ ꯃꯈꯣꯏ ꯂꯣꯏꯅ ꯊꯤꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯄꯥꯎ ꯑꯁꯤ ꯃꯈꯣꯏ ꯂꯣꯏꯅ ꯇꯥꯟꯅꯔꯝꯂꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯌꯨꯒꯔꯤꯌꯥꯅ ꯃꯦꯗꯤꯌꯥꯗ ꯍꯥꯏꯈꯤꯕ ꯄꯨꯝꯕ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯍꯜꯂꯛꯏ꯫ ꯇꯁꯦꯡꯅ ꯃꯤꯍꯥꯠꯄ ꯑꯁꯤ ꯅꯔꯁ ꯑꯁꯤꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯃꯈꯥ ꯇꯥꯗꯨꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅ ꯑꯦꯁꯄꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯁꯛꯇꯨ ꯈꯪꯉꯦ ꯍꯥꯏꯕ ꯃꯤ ꯐꯣꯟ ꯇꯧꯔꯛꯈ꯭ꯔꯕ꯭ꯔꯥ ꯍꯪꯕꯗ ꯌꯨꯒꯔꯤꯌꯥꯅ ꯌꯥꯝ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅ ꯃꯇꯝ ꯈꯤꯇꯪ ꯆꯪꯂꯕꯁꯨ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯔꯁ ꯑꯗꯨ ꯁꯣꯏꯗꯅ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯅꯦꯆꯔ ꯎꯠꯂꯛꯀꯅꯤ꯫ ꯑꯗꯨꯗꯩ ꯁꯣꯏꯗꯅ ꯃꯥꯒꯤ ꯀꯣꯂꯤꯛꯅ
ꯀꯣꯜ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯁꯥꯔ ꯍꯥꯏꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯍꯥꯏꯕ ꯇꯧꯕꯒ ꯗꯦꯍꯔꯥꯗꯨꯟ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯅꯔꯁ ꯑꯃ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯕꯗꯨ ꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯔꯁ ꯑꯃꯅ ꯄꯥꯎꯗ ꯂꯥꯛꯂꯤꯁꯤ ꯇꯥꯕ꯭ꯔꯥ? ꯑꯗꯤꯇꯤ ꯍꯥꯠꯂꯤꯕ ꯃꯤꯁꯛꯇꯨ ꯔꯥꯘꯕ ꯑꯣꯏꯔꯝꯗ꯭ꯔꯦ, ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯔꯤꯁꯦ꯫ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯦ ꯗꯦꯍꯔꯥꯗꯨꯟ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯅꯔꯁ ꯑꯣꯏꯔꯝꯕꯅꯦꯁꯨ ꯍꯥꯏꯔꯤ꯫ ꯅꯪꯁꯨ ꯗꯦꯍꯔꯥꯗꯨꯟꯗ ꯊꯕꯛ ꯄꯨꯔꯝꯗꯥꯏ? ꯍꯪꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕꯤ ꯌꯥꯝ ꯄꯥꯈꯠꯅ ꯅꯔꯁ ꯅꯨꯄꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯌꯨꯒꯔꯤꯌꯥꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯤ, ꯁꯥꯔ, ꯇꯤꯚꯤꯒꯤ ꯊ꯭ꯔꯨꯗ ꯑꯩꯅ ꯏꯕꯤꯗꯦꯟꯁ ꯂꯣꯏꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯒꯅꯤ꯫ ꯁꯣꯏꯗꯅ ꯀꯣꯜ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯦꯂꯤꯐꯣꯟꯗꯒꯤ ꯔꯤꯡ ꯂꯥꯛꯑꯝꯃꯤ꯫ ꯔꯤꯡ ꯑꯗꯨ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯉꯛꯄꯒꯤ ꯈꯝ ꯊꯦꯡꯅꯃꯤ꯫ ꯂꯥꯛꯂꯤꯕ ꯇꯦꯂꯤꯐꯣꯟ ꯑꯗꯨ ꯑꯣꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯔꯝꯃꯤ꯫ ꯑꯦꯁꯄꯤꯅ ꯑꯣꯛꯈꯠꯂꯣꯅ ꯍꯥꯏꯔꯛꯄꯗ ꯑꯦꯁꯄꯤ ꯕꯥꯎꯋꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯑꯣꯛꯈꯠꯂꯦ, ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯔꯒ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯦꯁꯄꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯣꯔꯥꯟꯗꯤꯞ ꯍꯣꯁꯄꯤꯇꯥꯜꯗꯒꯤꯅꯤ, ꯑꯗꯤꯇꯤ ꯇꯤꯋꯥꯔꯤ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯒ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯦꯂꯤꯐꯣꯟ ꯄꯨꯝꯕ ꯔꯤꯡ ꯂꯥꯛꯇꯨꯅ ꯄꯨꯝꯅꯃꯛ ꯆꯦꯟꯁꯤꯟꯅꯗꯨꯅ ꯀꯣꯜ ꯑꯣꯛꯅꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨ ꯀꯦꯁ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯒꯗꯕ ꯄꯨꯡ 25 ꯈꯛꯇꯃꯛꯁꯨ ꯉꯥꯏꯔꯕꯅꯤ꯫ ꯗꯤꯑꯦꯁꯄꯤ ꯚꯃꯤꯀꯥꯅ ꯑꯦꯁꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯥꯔ, ꯃꯤꯍꯥꯠꯄꯤ ꯑꯗꯨ ꯐꯥꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯈꯥ ꯇꯥꯅꯕ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯗꯥꯏꯇ ꯄꯨꯝꯕ ꯑꯩ ꯂꯧꯔꯒꯦ ꯍꯥꯏꯖꯕꯗ ꯑꯦꯁꯄꯤꯅꯁꯨ ꯌꯥꯔꯗꯨꯅ ꯌꯨꯅꯤꯠ ꯑꯁꯤ ꯑꯩꯅ ꯂꯤꯗ ꯇꯧꯒꯅꯤ꯫ ꯗꯥꯏꯇ ꯄꯨꯝꯕ ꯅꯉꯣꯟꯗ ꯁꯤꯟꯅꯔꯦ, ꯑꯗꯨꯕꯨ ꯄꯨꯡ 24ꯁꯤꯗ ꯅꯪ ꯐꯥꯕ ꯉꯝꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤꯅ ꯀꯣꯔꯠꯇ ꯏꯕꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯪꯕꯗ ꯚꯃꯤꯀꯥꯅ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩ ꯃꯔꯥꯟ ꯁꯣꯏꯗꯅ ꯌꯥꯍꯟꯖꯒꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯦꯁꯄꯤꯅꯁꯨ ꯆꯦꯛꯁꯤꯟꯅ ꯇꯧ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯍꯔꯥꯗꯨꯟꯒꯤ ꯍꯦꯜꯄꯤꯡ ꯍꯦꯟ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯎꯠꯂꯛꯏ꯫ ꯅꯔꯁ ꯑꯃꯅ ꯂꯣꯀꯔ ꯑꯃꯗ ꯍꯥꯡꯗꯨꯅ ꯚꯃꯤꯀꯥ ꯑꯃꯗꯤ ꯌꯨꯒꯔꯤꯌꯥꯒꯤ ꯇꯤꯝꯗꯨ ꯌꯦꯡꯍꯜꯂꯤ, ꯑꯗꯨꯕꯨ ꯂꯣꯀꯔ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡꯗꯤ ꯊꯦꯡꯅꯗꯦ꯫ ꯂꯣꯀꯔ ꯑꯗꯨꯗ ꯍꯨꯏ ꯑꯃꯒꯤ ꯐꯣꯇꯣꯗ "ꯑꯥꯏ ꯂꯚ ꯌꯨ ꯑꯦꯅꯤ ꯍꯅꯤ ꯕꯅꯤ" ꯊꯥꯕ ꯑꯗꯨ ꯎꯔꯒ ꯃꯤꯁꯛ ꯑꯁꯤꯗꯤ ꯅꯠꯇꯦ, ꯃꯤꯑꯣꯏ ꯑꯗꯨ ꯃꯀꯣꯛ ꯆꯥꯛꯄ ꯃꯤꯁꯛꯅꯤ, ꯃꯉꯣꯟꯗ ꯍꯨꯏ ꯍꯧꯗꯣꯡꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯒꯗꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯑꯣꯏꯔꯔꯣꯏ 100% ꯆꯨꯝꯂꯦ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19ꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯔꯐꯥꯎ ꯍꯣꯁꯄꯤꯇꯥꯜ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯊꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯐꯪꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇ꯭ꯔꯤ꯫ ꯀꯦꯁ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯒꯗꯕ ꯄꯨꯡ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ꯫ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯄꯨꯂꯤꯁꯁꯤꯡꯁꯨ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯥꯟꯅ ꯎꯈꯤꯕ ꯅꯔꯁ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯍꯥ ꯃꯥꯒꯤ ꯂꯣꯀꯔꯗꯒꯤ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯁꯤꯟꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯅꯔꯁ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯕ ꯅꯔꯁ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯔꯒꯦ ꯈꯟꯅ ꯐꯣꯟ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯕꯨ ꯀꯣꯜ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁ꯭ꯇꯦꯁꯟꯗ ꯑꯦꯁꯥꯏ ꯚꯒꯋꯠꯅ ꯁꯃꯣꯁꯥ ꯆꯥꯒꯦ ꯇꯧꯔꯤꯉꯩ ꯀꯣꯜ ꯑꯃ ꯂꯥꯛꯇꯨꯅ ꯄꯥꯏꯈꯠꯄꯗꯗꯤ AN ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯅꯔꯁ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯀ꯭ꯔꯤꯇꯤ ꯔꯊꯨꯗꯤ ꯀꯧꯕ ꯅꯔꯁ ꯑꯃ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯊꯕꯛ ꯄꯨꯏ ꯍꯥꯏꯅ ꯑꯀꯨꯞꯄꯗꯤ ꯍꯥꯏꯗꯕꯤꯗ ꯁꯤꯟ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯀꯦꯁ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯒꯗꯕ ꯄꯨꯡ 9ꯇꯃꯛ ꯉꯥꯏꯔꯦ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯒ AN ꯍꯣꯁꯄꯤꯇꯥꯜꯗ ꯎꯠꯂꯛꯏ꯫ ꯄꯨꯂꯤꯁꯅ ꯀꯣꯜ ꯇꯧꯔꯛꯏꯕ ꯅꯔꯁ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯊꯕꯛ ꯄꯨꯔꯝꯃꯤ ꯍꯥꯏꯕꯁꯤꯃꯗꯤ ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯅꯔꯁ ꯑꯗꯨꯅ ꯆꯨꯝꯂꯦ ꯁꯥꯔ ꯍꯥꯏꯔꯛꯈꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯪꯕꯗ ꯃꯍꯥꯛ ꯇꯤꯚꯤ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯒ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯎꯠꯂꯒ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯀꯔ ꯆꯦꯛ ꯇꯧꯁꯦ ꯍꯥꯏꯔꯒ ꯂꯣꯀꯔ ꯍꯥꯡꯗꯣꯛꯄꯗꯗꯤ ꯂꯣꯀꯔꯒꯤ ꯊꯣꯡꯗꯨꯗ ꯑꯣꯛꯇꯣꯕꯔ ꯊꯥ ꯑꯁꯤꯒꯤ ꯗꯦꯠ ꯑꯁꯤ ꯀꯛꯊꯠꯂꯒ ꯗꯦꯠ 28 ꯑꯁꯤꯗ ꯁꯔꯀꯜ ꯇꯧꯗꯨꯅ ꯃꯥꯔꯛ ꯇꯧꯔꯤꯕꯗꯨ ꯑꯩꯈꯣꯏꯅꯁꯨ ꯎꯔꯦ꯫ ꯑꯗꯨꯒ ꯑꯗꯤꯇꯤꯅ ꯍꯦꯛ ꯃꯥꯡꯈꯤꯕꯗꯒꯤ ꯂꯦꯇꯦꯁ ꯑꯣꯏꯕ ꯈꯕꯔꯗ ꯌꯥꯎꯕ ꯄꯥꯎ ꯈꯨꯗꯤꯡ ꯐꯥꯏꯜ ꯑꯃꯗ ꯅꯞꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕ ꯑꯗꯨꯁꯨ ꯊꯦꯡꯅꯔꯦ꯫ ꯄꯨꯝꯅꯃꯛ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯌꯨꯒꯔꯤꯌꯥꯗꯁꯨ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯑꯗꯤꯇꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯁꯤ ꯎꯈ꯭ꯔꯤꯕ ꯅꯔꯁ ꯃꯃꯤꯡꯅ ꯀ꯭ꯔꯤꯇꯤ ꯔꯊꯨꯗꯤ ꯑꯁꯤꯅꯤ ꯍꯥꯏꯕ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨꯗ ꯚꯃꯤꯀꯥꯅ ꯀꯣꯜ ꯇꯧꯗꯨꯅ
Kriti adu kaida lei hangmada police aduna hairei, Madam, mahak pau hek tabaga ngarang ahingdagi mayum thadokuna senkre. Minute kuntra mangagi mamangda Nainitalgi Pine Meadow Hotel da magi credit card sizinabagi pau phangde. Madu tabada matha sabta loirami. Gyaraah kaidawre hangmada mahak Nainital da leire. SP da amu haidoksu matam leitre. Mahak pu mafamduda phaba chatke yarabto mande hairami. Gyaraah Nainital phawdi sidai chatpada pung 8 changni. Hangkat handadi pung 13 changadawri. Matamdi suknagi pung 8 makhai tamak ngaire. Haina matha aroibi saduna kari tongni haiba khangamde. Bamikana SP da call tawduna hairami, Sir, Nainital Police da Kritibu athubada helicopter gi mateng na Pine Meadow Hotel dagi arrest tawnaba request tawbi hairami. SP na madu aina ngamde. Ai PM sunate. Haibada Bamikana asumna hairi. Sir, mihatpa asi Kriti rathudini haibasi media da leak oikre. Case asi close tawdringai phahaudradi IG gi office ta miyam thumjalaktuna achouba irang amadi soidina tholani haina haibada SP na su magi ngambal level da hotnarage hairaga call adu thamkre. Mihatpa asi Kriti rathudinani haibasi media da leak oire haribadu Bamikana haijinaribani. Gyaraah mamit kuptana yenglibaduda Bamikana hairi. Nang khaktana te karigumba khara tawnaba oidaba wa ngangba hairibasi hairake. Masi haibi maramdi evidence leitana lei haijinduna asengba mihatpa phabagi lang thakkiba aduni. SP nasu Home Minister da pau pumba haikre. Kriti hariba nurse asisu se sang kharabu mai thaduna manghalibadu hale. Mahak kibanasu loirabani. Tanzaduda yamlaba police ka loinana helicopter yauna laklibadu ubada mahak yamna ngakna balcony da yengduna leiringai police singna sanglaktuna mahakpu phare. Mathangi sinda interrogation room da Bamikana mahakpu interrogation tawduna leirami. Maduda Kritina hairi aidi tasengna Raghav Juyal amadi Aditi kanano haiba tasengna khangde. TV da uriba atuna ahanbani haiduna kaptuna hairami. Bamikana khangde hairaga karigi pau adu tabaga senna bhonaribno hangmada Kritina kaptatuna hairi. Ai sen manate aidi hotel duda adum hanadagi adumak lei haibada aduga phone na switch off thamnina kaigi hangmada Kritina aigi phone du mangkhre khumlakpada Gyaraah taduna leiba ngamdabdagi mapanda thokhirami. Kritidi hanjin adumak hairi ai sen manate ai thamoi sengna haijabani mikop amatang santi da leigena satpani aina haijaribasi asumani hairami. Gyaraah su oiriba matau sida matha aroibida sabadagi mapalda tholaktuna mamai tarami. Matamduda Aditi case asigi close tawgudaba suknagi minute 13 khakta sungairabani. Tanzaduda TV da poliogi advertise laklibadu Gyaraah na tabada mahak karigumba ama ningsilakle. Madudi Aditi bu pukhiba matam aduda mihatpa adu makhong sektuna satkibani. Masina haibadi mihatpa adu polio patient amani haibani. Masin ningsinglakpada yamna kanna mahak investigation room adu tana sinsilaki. Investigation room da Kritina kaptuna hairi ai breakup da leibani ma'am. Ma'am na thazadaga Ritu da hangbiyu hairami. Ritu aigi supervisor ni. Mana aigi maramda loina khangmani. Mana soina punama aigi maramda haigani. Bamikana Ritu batura. Mani Ritu batni hairami. Bamikana hairi. Nangi maramda kupna khangba Ritu nani pau piraklibasi haibada Kriti wa makha takhidre. Tanzaduda Gyaraah yama thuna sensilaktuna Kriti gi khongup adubu lauthoknaba yam kanna laurami. Police singna mabu sangdanaba su thinglibani. Gyaraah na minute amata hairaga Kriti adubu khongup lauthoknaba hairami. Bamikana su athingba pidre. Kriti su yam kina khongup adu lauthokle. Tauribadu mayamdi angakpagi kham thenglami. Kritina khongup lauthokpa loiraga aswaidang chatluna chatlalami. Aduda makhong sekpadi uramde. Aduga Gyaraah na hairi, Madam, aikoina singnariba misakto mahak nate. Aina mamangda camper shoes ama tongi haikibadu aina soibani.
madu polio patient khaktana tongba akhanaba khong aduni hairami. Tanja aduda hospital dana tasengna mi hatpa adu Gyaraah hairiba khong adu tongduna bekta mafi maron yomna thokibadu aikhoid uhale. Masina takli kritibu tasengna mi hatpa nate haibani. Masinani mahakna helicopter pairakpa amadi police mayam ama lakpada pakhatpagi mahut angakpa phawkhriba. Aduga mahakna che khara mai thakiba adudi mahaki boyfriend aduga kainaraba matung ningsing khudamsing mai thaduna manghanbu oirami. Police station dana bhamikana ngasai tharakhiba locker adugi photo adu Kritida masi nangi nattabra hangbada Kritina hairai masidi aigi locker nate masidi Ritu Bhatt locker ni hairami. Masidagi khangle Aditi amadi Raghav Juyal bu haliba misak adu Ritu Bhatt hairiba nurse asinani haibani. Breakup na ningba kairiba amadi achikpa mafam thiriba Kritibu mihat asida senariba misak adu manaba locker gi name card su Rituna change tawkhiba oirami. Case close tawgadaba pung khara khaktama ngaibana mabu phaba chatlingai matam hawkhinaba yam haisingna plan tawkhiba oirami. Bawatna Gyaraah dhairami minute khara tamak ngairasida nangna question chelibadu kaisu kanararoi. Mahakti ngasaina chelamani haibada Gyaraah hairai mahak kisu chelamoi. Senbagi mahut Kritida maran thangjelibasini. Mahak case asi close tawre haibadu yengnabagidama mafam asida soidana lerangani hairaga security room da chenduna headquarter gi akoibada leiriba CCTV check tawnaba hairami. Mahakna haibadadi mayamdo thabak oina tawdabadagi bhamikada haibiyu haibada bhamikana mana haise taw haina order tawbada yengba hawkirami. Ngasai hospital da yengselluwa police adunadi Ritu masa khangkhibanina hairai sida leire satin angangba tukliba asini hairaki. Mapalda nongsu kanna churibani. Madu tabada mayam mapalda senthorami. Gyaraahna senthorakpada reporter singna thattuna hangli case asi police na close tawba yanaba mara leiba misak phaba ngamdra mara leitaba micham phariba karigino na namang hanglami. Atopa police singna su miyo edu kanna thiribani. Bhamikana su Ritu Bhatt ki gari number tharaknaba order tawduna gari oina thikre. Gyaraahna yamna kanna asum mayamduba namkhaiduna lakpada mamang maktada mihatpa adu leptuna leiribadu ure. Magi phibam murti adusu piklingaida ukhiba adugasu sap manare. Haujikti aikhoina hana ukhriba nurse Ritu asi tasengna mihatpa aduni haiba aikhoid uhale. Gyaraah su mayamna thattuna leikhibana mihatpa duna mitmangda lepla phawa karisu tawba ngamdana leiringai yam ingna lemna Gyaraah gi mitmangda chatkre. Ritu su thuna yangna magi gari da kakhatuna gari adubu start tawba hawkre. Gyaraah su yang wana mayamdu namkhairamduna tholakpadadi Ritu di gari thawdogi tawduna leiramle. Soro wangmada gari adu khambana pak hekta lanthokpasu gari atai lakpana ngamnamde. Ritu su Gyaraahna yengna gyar panduna thawge hek tawbaga DSP bhamikana mamangda thattuna Ritu adubu case asi close tawgadaba sumnagi minute 12 khak ngairakanda phaba ngamle. Adubu Ritu Bhatt nadi Gyaraahda yamna usittaba minok amaga loinana Gyaarah Gyaarah episode 2 asisu matang asida loisile. Hojik phawda mihatpa oiba Ritu asidi phaba ngamle. Adubu mahaknani haiba solid oiba evidence di Gyaraahda leiba nate. Subnagi sahi 15 gi mamangda Aditi pukhiba adu uhoba khaktani. Masina court evidence oiba yagadoribra amadi Ritu na kari trick sizinnarakani haibadi makha taba episode singdagi khaminarasi. Ngasi aigi explanation asida soikhilan khiba amadi chitha huwa yauragasu mayamda ngakpiyu haina haijari. Episode 3 su athubada pujaraki amadi channel asibu like amadi subscribe tawbiduna support tawbiramu haibasi haijaraga punamatagi bidai lawjari. Thank you.